ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯑꯩꯒꯤ ꯃꯥꯡꯗꯅꯦ ꯃꯄꯥꯅꯤ ꯁꯥꯗꯅ ꯄꯉꯥꯡꯉꯥꯡ ꯁꯛ ꯇꯧꯕꯁꯤꯗꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯁꯦ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯗꯣꯔꯦ ꯌꯥꯔꯦꯕ ꯊꯥꯕꯜ ꯀꯩꯒꯤ ꯌꯥꯕꯅꯣ ꯑꯩꯗꯤ ꯌꯥꯕ ꯌꯥꯔꯣꯏꯌꯦ ꯑꯩꯁꯦ ꯃꯧ ꯍꯜꯂꯛꯄꯤ ꯕꯥꯕꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯀꯩꯅꯣ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯇꯥ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩꯅꯁꯨ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯖꯕꯗꯣ ꯍꯌꯦꯡ ꯐꯪꯒꯅꯤ ꯍꯥ ꯅꯪꯒꯤ ꯃꯔꯨꯞ ꯐꯪꯗꯣꯔꯕ ꯍꯣꯏ ꯕꯥꯕꯥ ꯑꯗꯣ ꯏꯇꯥ ꯍꯣꯏꯒꯤ ꯁꯦꯟꯐꯝꯗꯣ ꯈꯔ ꯏꯟꯈꯠꯈ꯭ꯔꯁꯤꯔ ꯕꯥꯕꯥ ꯐꯩ ꯑꯩ ꯃꯤꯒꯤ ꯃꯇꯦꯡ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯩꯅ ꯀꯣꯏꯔꯕꯅꯤ ꯀꯩꯅꯣ ꯊꯨꯅ ꯑꯝꯇ ꯊꯧꯕꯤꯈ꯭ꯔꯣ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯩ ꯆꯪꯉꯛꯄꯅꯤ ꯀꯩꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯊꯣꯛꯈ꯭ꯔꯣꯕ ꯑꯝꯇ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯍꯥꯏ ꯑꯩꯅ ꯍꯦꯟꯅ ꯍꯩꯅꯗꯦ ꯀꯩꯒꯤ ꯋꯥꯈꯜꯁꯦ ꯀꯩ ꯈꯜꯂꯤꯅꯣꯕ ꯈꯜꯂꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯍꯥꯏꯔꯛꯑꯣꯕ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯈꯨꯄꯥꯛ ꯃꯈꯣꯟ ꯃꯥꯜꯂꯤꯗ ꯃꯥꯅꯦ ꯅꯣꯏ ꯅꯨꯄꯤꯅ ꯊꯥꯔꯤꯔꯣ ꯅꯠꯇꯦꯗ ꯑꯩ ꯈꯖꯥꯏꯗ ꯀꯥꯡ ꯑꯃ ꯆꯤꯛꯄ ꯑꯗꯣ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯤꯔꯕꯣ 시름은이나 가라 끝나 다 그래. 짱고 아이고 와암다 이기게 봐. cây 와노 bunchi ICD 란폼네 란팅나가다보니 기드나 쟁가다보나데. ꯑꯩꯁꯨ ꯆꯦꯜꯂꯣꯏ ꯃꯇꯦꯡ